Moreh amadi Imphal Tagi kilometre Yankai chatlaga mal Puba Gari sing Chatpa Yadabana maram oiraga peisha tanbada khudongchadaba kaya mayoknare maram aduna company amadi bank tagi Lousinkhiba loan Singbada Awaba Oire haina Moreh to Imphal Tata Ace Bolero Yodha Xenon Transport Association ki General Secretary Meisnam Abung na fongdoklakli Manipur Press Club da pangthokiba paugi mifam amada Meisnam Abung na hai COVID-19 pandemic na maram oiraga gari gi loan singnaba thabak subada awaba kaya ama driver sing na mayoknaki Tatara manga hena chatharakliba irang asinasu gari chenba ngamdre nongmagi gari chatuna imung puriba sinmi shingi yenglaga lenghangna loan kokpiba natraga hanagom chatok sasing yahanduna pukcha puba ngamnaba lambi thibiyu gari loan loduna icha isu semnaba honaruba pumnamak ngasidi awabada awaba hapa haibudu oire Maraksida bank miyoi singna loan gi paisa thoba lambi lamkhangdagi company gi miyoi singna gari munba sina chingba thabak kaya chatharakpa sina matha sapa mo hele loan singloi haibadi nate adubu matam khara yengbiba natraga loan gi interest yaudana singnaba lambi laingangna thibiyu haizabani masida laingangna awaba taraba driver singi khanbiraga awaba koknaba khongthang lokhatpiu haina bangna makatana phongdokhi Hana lupa la ani ahum nere mo ko la mari manga yok sale ko man sa se aduna adu de phine hona ko khoi singam dre ba aduna khoi ke hate gari je law ro khoi kitang chapa ga dara hara ga hene na khoi puthare khoi ming monung je khoi wa ba da kham teng khoi chining bang phare ji adu ha je ju government taraf te yar gi de athu matam na khoi gi kanu je lon ju ko piyo ko tra ga khoi hing ba yan ba more da le ba khoi mite mecha sing ju kun ta le ta han bang man biyo ko ju chat pa yan ba government taraf te gi sin biyo ha na khoi apin tau ji